ꯁꯤꯟꯊꯥ ꯉꯥꯏꯍꯥꯛ ꯀꯞꯄꯒ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯧꯒꯠꯂꯒ ꯃꯌꯨꯝꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯁꯤꯟꯊꯥꯗꯨ ꯃꯣꯏꯒꯤ ꯒꯦꯠ ꯑꯗꯨ ꯊꯤꯜꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯒꯦꯠ ꯑꯗꯨ ꯍꯥꯡꯂꯛꯏ꯫ ꯁꯤꯟꯊꯥ ꯑꯣꯏꯔꯝꯕꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ "ꯑꯩꯃꯥ, ꯏꯕꯦꯝꯃ, ꯊꯦꯡꯉꯦꯅꯦ ꯉꯁꯤꯗꯤ"꯫ ꯁꯤꯟꯊꯥ ꯇꯞꯅ "ꯀꯀꯥ, ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤꯗ ꯂꯥꯏꯔꯤꯛ ꯂꯧꯔꯨꯕꯅꯦ, ꯃꯥꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗꯒꯤ ꯋꯥꯏꯈꯤꯕ"꯫ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯆꯪꯉꯣꯂꯥ ꯆꯪꯉꯣꯂꯥ"꯫ ꯁꯤꯟꯊꯥꯁꯨ ꯃꯉꯛ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯕꯤꯅꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯝꯕꯗꯩ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄꯗꯨꯗ ꯊꯣꯛꯂꯛꯑꯒ ꯕꯤꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯊꯦꯡꯉꯦꯗ ꯉꯁꯤꯗꯤ"꯫ ꯁꯤꯟꯊꯥꯅ "ꯃꯃꯥ, ꯑꯩ ꯕꯦꯝꯃ ꯍꯣꯏꯗꯩ ꯂꯥꯏꯔꯤꯛ ꯂꯧꯔꯨꯕꯅꯦ"꯫ "ꯐꯔꯦ ꯐꯔꯦ, ꯆꯪꯉꯣꯂꯥ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ"꯫ "ꯍꯣꯏ ꯏꯃꯥ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯟꯊꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯌꯥꯏꯐꯕꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯦ ꯂꯥꯛꯄ ꯎꯕꯗ ꯌꯥꯏꯐꯕꯤꯅ "ꯆꯤꯆꯦ, ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ"꯫ ꯁꯤꯟꯊꯥ ꯇꯞꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ "ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ"꯫ "ꯑꯣ ꯑꯣ"꯫ ꯁꯤꯟꯊꯥꯗꯨ ꯗ꯭ꯔꯦꯁꯀ ꯑꯃꯠꯇ ꯍꯣꯡꯗꯦ, ꯑꯗꯨꯃꯛ ꯍꯤꯞꯄꯒ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯥꯗꯒꯤ ꯌꯥꯏꯐꯕꯤꯕꯨ ꯃꯃꯥꯅ ꯀꯧꯔꯛꯏ꯫ "ꯕꯦꯝꯃ, ꯌꯥꯏꯐꯕꯤ"꯫ ꯌꯥꯏꯐꯕꯤꯅ "ꯃꯃꯥ, ꯀꯩ ꯍꯥꯏꯒꯦ"꯫ ꯕꯤꯅꯥꯅ "ꯂꯥꯛꯑꯣ ꯑꯝꯇ"꯫ "ꯍꯣꯏ ꯃꯃꯥ"꯫ ꯌꯥꯏꯐꯕꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯃꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯁꯣꯝꯗꯅ ꯁꯤꯟꯊꯥ ꯊꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯄꯤ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤꯅ ꯀꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯇꯨꯔꯦꯜꯒꯤ ꯆꯦꯡꯒꯨꯝ ꯂꯦꯞꯄ ꯂꯩꯇ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯋꯥꯈꯜꯗ ꯔꯣꯕꯥꯔꯠꯄꯨ ꯌꯥꯝ ꯋꯥꯔꯧꯖꯔꯝꯃꯤ꯫ "ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯊꯥꯖꯔꯒ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ, ꯃꯤꯑꯣꯏꯕꯁꯦ ꯆꯤꯝꯕꯥꯜꯗꯅ ꯈꯣꯏꯍꯤ ꯇꯩꯕ, ꯊꯃꯣꯏꯗꯅ ꯍꯨ ꯆꯦꯟꯕ, ꯃꯁꯤꯕꯨ ꯅꯨꯄꯥ ꯅꯣꯏꯒꯤ ꯂꯤꯆꯠꯂ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯑꯗꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ "ꯑꯩꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯅꯪꯅ ꯍꯥꯏꯕꯗ ꯊꯥꯖꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯀꯞꯄꯕ ꯃꯇꯨꯡ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯔꯣꯕꯥꯔꯠꯇ ꯀꯣꯜ ꯇꯧꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯄꯥꯏꯔꯛꯇꯦ꯫ ꯁꯤꯟꯊꯥ ꯐꯣꯟꯗꯨ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯔꯣꯕꯥꯔꯠ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯏ꯫ ꯔꯣꯕꯥꯔꯠꯅ "ꯑꯩ ꯒꯥꯔꯤ ꯊꯧꯔꯤ, ꯌꯨꯝ ꯌꯧꯔꯒ ꯀꯣꯜ ꯇꯧꯔꯛꯀꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯟꯊꯥꯅ ꯋꯥꯍꯩ ꯑꯃ ꯐꯥꯎ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯣꯜ ꯑꯗꯨ ꯐꯠ ꯀꯛꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯁꯨ ꯃꯈꯥ ꯇꯥꯅ ꯀꯣꯜ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯥ ꯍꯣꯔꯦꯟ ꯌꯧꯔꯒ ꯇꯧꯖꯔꯛꯑꯅꯤ ꯈꯟꯗꯨꯅ ꯇꯧꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯟꯊꯥ ꯕꯥꯠꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯃꯃꯥꯏ ꯑꯗꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯐꯅ ꯀꯨꯏꯅꯗꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯉꯤ꯫ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯃꯍꯥꯛ ꯃꯁꯥ ꯐꯥꯎ ꯀꯔꯤꯅꯣ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯟꯊꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯦ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯪꯒꯣꯏꯕ ꯐꯥꯎꯔꯦ꯫ ꯑꯃꯨꯛ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯃꯥꯏ ꯑꯗꯨ ꯅꯥꯜꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯏꯐꯕꯤꯁꯨ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯆꯦ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯂꯩꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯆꯦꯕꯨ ꯀꯧꯔꯛꯏ꯫ "ꯆꯤꯆꯦ, ꯆꯤꯆꯦ"꯫ ꯁꯣꯝꯗ ꯁꯤꯟꯊꯥ ꯌꯥꯏꯐꯕꯤꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯖꯗ꯭ꯔꯦ꯫ ꯌꯥꯏꯐꯕꯤ ꯃꯆꯦ ꯀꯧꯕꯗ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯕꯥꯠꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯑꯒ ꯀꯧꯏ꯫ "ꯆꯤꯆꯦ, ꯆꯤꯆꯦ"꯫ ꯍꯟꯗꯛꯇꯤ ꯁꯤꯟꯊꯥ ꯇꯥꯔꯕ ꯃꯥꯜꯂꯦ ꯈꯨꯝꯂꯛꯏ꯫ "ꯑꯩ ꯏꯔꯨꯖꯔꯤꯌꯦ"꯫ ꯌꯥꯏꯐꯕꯤꯅ "ꯆꯤꯆꯦ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯨꯔꯁꯦ"꯫ "ꯆꯠꯂꯝꯃꯣ, ꯑꯩ ꯂꯥꯛꯑꯒꯦ"꯫ "ꯍꯣꯏ, ꯂꯥꯛꯑꯣꯀꯣ ꯆꯤꯆꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯐꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥꯁꯨ ꯏꯔꯨꯖꯕ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯃꯣꯏ 3 ꯆꯥꯛ ꯆꯥꯅꯕ ꯂꯩꯔꯝꯃꯤ꯫ MLAꯒꯤ ꯏꯃꯨꯡ ꯑꯣꯏꯖꯔꯕꯁꯨ ꯆꯥꯛ ꯊꯣꯡꯅꯕ, ꯊꯕꯛ ꯁꯨꯅꯕ ꯃꯤ ꯑꯃꯠꯇ ꯊꯝꯗꯦ꯫ ꯊꯝꯗ ꯌꯥꯗꯕꯗꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯤ ꯊꯝꯃꯤ꯫ ꯁꯤꯟꯊꯥꯁꯨ ꯆꯥꯛ ꯆꯥꯅꯕ ꯆꯪꯂꯛꯑꯒ ꯇꯞꯅ ꯐꯝꯃꯤ꯫ ꯔꯣꯕꯦꯟꯅ "ꯂꯥꯛꯑꯣ ꯂꯥꯛꯑꯣ"꯫ ꯁꯤꯟꯊꯥꯁꯨ ꯆꯥꯛ ꯑꯗꯨ ꯇꯞꯅ ꯆꯥꯔꯒ ꯂꯩ꯫ ꯌꯥꯏꯐꯕꯤꯅ "ꯄꯥꯕꯨꯡ, ꯑꯩꯈꯣꯏ ꯂꯩꯁꯅꯥꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ"꯫ ꯔꯣꯕꯦꯟꯅ "ꯃꯥꯗꯤ ꯁꯤꯗ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯗꯦꯅꯦ꯫ ꯃꯥ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯤ ꯑꯥꯗ ꯂꯩꯔꯒꯦꯅ ꯈꯜꯂꯕꯖꯥꯠꯅꯤ"꯫ ꯕꯤꯅꯥꯅ "ꯏꯆꯥꯗꯣ ꯎꯗ ꯀꯨꯏꯔꯦꯅꯦ, ꯅꯣꯡꯃꯇ ꯆꯠꯄꯤꯕ꯭ꯔꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦꯕꯀꯣ"꯫ ꯔꯣꯕꯦꯟꯅ "ꯅꯣꯡꯃ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯕꯨ"꯫ "ꯍꯣꯏ, ꯆꯠꯁꯤ ꯅꯣꯡꯃ ꯆꯠꯁꯤꯀꯣ ꯃꯣꯏ ꯄꯥꯕꯨꯡ"꯫
ꯌꯥꯏꯐꯕꯤꯅ ꯄꯥꯕꯨꯡ ꯑꯩꯁꯨ ꯌꯥꯎꯒꯦꯀꯣ ꯔꯣꯕꯦꯟ ꯅꯣꯛꯑꯒ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯑꯃꯨꯛ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯅꯪꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯁꯤꯟꯊꯥꯗꯨ ꯃꯪꯂꯒ ꯂꯩꯔꯝꯕꯗꯩ ꯃꯄꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯈꯪꯕꯣꯏ ꯕꯕꯥ ꯔꯣꯕꯦꯟꯅ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯁꯤꯟꯊꯥꯗꯨ ꯂꯜꯂ ꯇꯧꯔꯒ ꯕꯕꯥ ꯀꯦꯝ ꯇꯧꯗꯤꯌꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯕ ꯏꯆꯥꯕꯣ ꯀꯦꯝ ꯇꯧꯗꯤꯌꯦ ꯕꯕꯥ ꯐꯔꯦ ꯐꯔꯦ ꯆꯥꯛ ꯆꯥꯔꯣ ꯑꯗꯨꯒ ꯄꯣꯊꯥꯔꯣꯀꯣ ꯍꯣꯏ ꯕꯕꯥ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯜꯂꯦ ꯐꯣꯟꯗ ꯔꯣꯕꯥꯔꯠꯀ ꯁꯤꯟꯊꯥꯒ ꯁꯥꯎꯒꯠꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯤꯟꯊꯥꯅ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯁꯤ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ ꯔꯣꯕꯥꯔꯠꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯅ ꯀꯩꯅꯣꯕ ꯍꯥ ꯁꯤꯟꯊꯥꯅ ꯅꯠꯇꯦ ꯑꯩ ꯁꯨꯃꯥꯏꯅ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯕꯕꯥ ꯃꯃꯥꯅ ꯈꯪꯂꯒ ꯀꯩꯅꯣ ꯑꯩꯅ ꯑꯣꯏꯗꯣꯏꯁꯦ ꯔꯣꯕꯥꯔꯠ ꯊꯧꯋꯥ ꯁꯥꯗꯅ ꯈꯪꯂꯒ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯟꯊꯥ ꯔꯣꯕꯥꯔꯠꯅ ꯊꯧꯋꯥ ꯁꯥꯗꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯣꯏ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯃꯄꯤ ꯏꯔꯥꯆꯦꯅ ꯅꯪ ꯑꯩꯕꯨ ꯊꯧꯑꯣꯏꯗꯕ ꯃꯥꯜꯂꯦ ꯔꯣꯕꯥꯔꯠ ꯁꯥꯎꯅ ꯀꯩꯅꯣ ꯑꯩꯅꯁꯨ ꯐꯖꯅ ꯍꯥꯏꯁꯦ ꯅꯪꯕꯨ ꯊꯧꯑꯣꯏꯗꯕ ꯃꯥꯜꯂꯦ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣꯕ ꯁꯤꯟꯊꯥ ꯔꯣꯕꯥꯔꯠꯅ ꯁꯥꯎꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯕꯨꯛꯅꯤ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯄꯤ ꯔꯣꯕꯥꯔꯠꯇꯨ ꯇꯥꯠ ꯇꯧꯔꯗꯨꯅ ꯀꯧꯔꯛꯏ ꯊꯣꯏ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯣꯕꯁꯦ ꯑꯩ ꯂꯥꯜꯂꯦꯕ ꯇꯣꯛꯑꯣꯕꯁꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯁꯤꯟꯊꯥꯗꯨ ꯔꯣꯕꯥꯔꯠꯄꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯔꯣꯕꯥꯔꯠꯅ ꯊꯦꯝꯂꯛꯄ ꯑꯗꯨꯗ ꯐꯥꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯔꯣꯕꯥꯔꯠ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯔꯣꯕꯥꯔꯠꯅ ꯌꯥꯔꯁꯦ ꯐꯖꯅ ꯇꯨꯝꯃꯣꯀꯣ ꯅꯨꯡꯁꯤꯕꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯀꯞꯆꯦꯠꯄꯦ ꯇꯨꯝꯃꯣꯀꯣ ꯁꯤꯟꯊꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯇꯨꯝꯃꯒꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯕꯥꯔꯠꯇꯨ ꯐꯣꯟ ꯊꯝꯃꯤ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯔꯣꯕꯥꯔꯠ ꯃꯆꯤꯟꯗꯨ ꯆꯤꯡꯈꯠꯂꯒ ꯅꯣꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯂꯛꯀꯗꯕ ꯇꯤꯡꯈꯪ ꯑꯣꯏꯒꯗꯕꯗꯤ ꯌꯨꯗ꯭ꯔꯤꯉꯩꯗ ꯂꯧꯊꯣꯛꯄ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ ꯅꯪꯒꯨꯝꯕ ꯑꯄꯪꯕꯤ ꯅꯪꯗꯤ ꯅꯊꯟꯇ ꯁꯤꯖꯕ ꯇꯥꯔꯦꯗꯅ ꯁꯤꯟꯊꯥ ꯈꯔꯒ ꯄꯪꯖꯔꯦ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯂꯩꯔꯤꯕ ꯑꯗꯨ ꯔꯣꯕꯥꯔꯠꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯈꯟꯅ ꯂꯩꯖꯩ ꯁꯤꯟꯊꯥ ꯔꯣꯕꯥꯔꯠꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯅꯨꯄꯥ ꯅꯣꯏꯒꯤ ꯊꯃꯣꯏꯁꯦ ꯁꯣꯝꯗꯅ ꯌꯥꯏꯐꯕꯤꯗꯨ ꯃꯃꯥꯗꯒꯤ ꯐꯣꯟ ꯂꯧꯔꯒ ꯄꯥꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯥꯔꯤꯅ ꯌꯥꯏꯐꯕꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯌꯥꯏꯐꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ ꯄꯥꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯦ ꯅꯪꯅ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯕ ꯌꯥꯏꯐꯕꯤ ꯃꯈꯣꯜ ꯑꯗꯨ ꯇꯞꯅ ꯐꯣꯟ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯅꯛꯁꯤꯜꯂꯒ ꯄꯥꯔꯤ ꯑꯩ ꯊꯝꯃꯒꯦꯕꯀꯣ ꯊꯦꯡꯉꯦꯕ ꯃꯃꯥꯅ ꯐꯣꯟ ꯊꯤꯔꯛꯑꯅꯤ ꯑꯩ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯍꯥꯏꯔꯒꯦꯕꯀꯣ ꯄꯥꯔꯤ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤ ꯍꯥꯏꯌꯨꯀꯣ ꯍꯥꯏꯒꯦꯕ ꯇꯨꯝꯃꯣꯀꯣꯗ ꯊꯦꯡꯉꯦꯕ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯔꯤꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯁꯥꯗꯨ ꯐꯤꯗꯤꯡ ꯆꯣꯡꯉꯒ ꯑꯃꯨꯛ ꯂꯥꯎꯏ ꯄꯥꯔꯤꯒꯤ ꯃꯃꯥ ꯒꯤꯇꯥꯗꯨ ꯃꯆꯥꯅ ꯂꯥꯎꯈꯠꯂꯛꯄꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯍꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ ꯄꯥꯔꯤꯗꯨ ꯃꯃꯥꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯇꯦꯕꯜ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯐꯠ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯒꯤꯇꯥꯅ ꯍꯩꯃꯥ ꯀꯩꯒꯤꯅꯣ ꯍꯥꯏꯋꯥꯅꯦ ꯅꯪꯅ ꯂꯥꯎꯔꯤꯗꯨꯕꯣ ꯄꯥꯔꯤꯅ ꯃꯃꯥ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯅꯦꯕ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯒꯤꯇꯥ ꯅꯣꯛꯑꯒ ꯍꯩꯃꯥ ꯃꯁꯤꯗꯤꯕꯀꯣ ꯌꯥꯔꯁꯦ ꯇꯨꯝꯅꯕ ꯇꯧꯔꯣꯀꯣ ꯄꯨꯡꯁꯦ 12 ꯍꯦꯜꯂꯕꯅꯤꯀꯣ ꯇꯨꯝꯃꯣꯀꯣ ꯍꯣꯏꯕ ꯃꯃꯥ ꯑꯩ ꯇꯨꯝꯃꯒꯦꯕꯀꯣ ꯒꯤꯇꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤ ꯃꯃꯥꯅ ꯆꯠꯈꯤꯕꯗꯩ ꯑꯃꯨꯛ ꯐꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯗꯨꯅ ꯊꯣꯏꯌꯦꯟꯕ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯉꯪꯂꯒ ꯊꯣꯛꯂꯛꯏ ꯃꯦꯝꯆꯥ ꯂꯥꯏꯗꯨꯛ ꯊꯥꯟꯕ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯏꯁꯩ ꯁꯛꯂꯒ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯑꯩꯃꯥ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯗꯤ ꯊꯣꯏꯌꯦꯟꯕꯅ ꯀꯩꯕꯨꯅꯣ ꯏꯃꯥ ꯃꯦꯝꯆꯥꯅ ꯉꯁꯤꯁꯦ ꯅꯣꯡꯃꯗꯐꯥꯎ ꯎꯗꯕ ꯑꯃ ꯏꯆꯥꯒꯤ ꯁꯛꯇꯝꯁꯤꯗ ꯎꯕ ꯑꯗꯨꯒꯤ ꯏꯃꯥꯁꯦ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗꯕ ꯀꯩꯅꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯏꯃꯥꯁꯤꯗꯤꯕ ꯑꯗꯣ ꯏꯃꯥ ꯑꯩꯒꯤ ꯆꯥ ꯍꯥꯞꯄꯨꯔꯅꯨꯀꯣ ꯑꯩ ꯔꯣꯕꯥꯔꯠ ꯍꯣꯏꯗ ꯆꯥꯗꯣꯏꯅꯦ ꯃꯦꯝꯆꯥꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯌꯦꯟꯕꯁꯨ ꯔꯣꯕꯥꯔꯠ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯌꯧꯔꯗꯨꯅ ꯔꯣꯕꯥꯔꯠꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯔꯣꯕꯥꯔꯠꯀꯤ ꯃꯃꯥ ꯊꯔꯣꯅ ꯍꯩꯃꯥ
ꯆꯥꯂꯥ ꯏꯕ꯭ꯔꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯣꯏꯍꯦꯟꯕꯅ ꯍꯣꯏ ꯃꯥ ꯆꯪꯉꯣ ꯆꯪꯉꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ ꯍꯧꯒꯠꯈꯤꯗꯕꯨ ꯉꯥꯏꯔꯤꯕꯅꯤꯗ ꯍꯣꯏ ꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕꯗꯨ ꯔꯣꯕꯥꯔꯠꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯔꯣꯕꯥꯔꯠꯇꯨ ꯆꯨꯔꯨꯞ ꯑꯃ ꯆꯤꯡꯂꯒ ꯊꯣꯡꯅꯥꯎꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯍꯦꯟꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯔꯣꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯐꯠ ꯐꯝꯃꯒ ꯆꯨꯔꯨꯞ ꯑꯗꯨ ꯃꯥꯁꯨ ꯂꯧꯗꯨꯅ ꯊꯛꯏ ꯔꯣꯕꯥꯔꯠꯅ ꯚꯥꯏ ꯊꯕꯛ ꯑꯃꯇ ꯆꯠꯃꯤꯟꯅꯧꯁꯤꯔꯥ ꯊꯣꯏꯍꯦꯟꯕꯅ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯀꯥꯏꯗꯅꯣ ꯁꯤꯟꯊꯥ ꯎꯅꯕ ꯊꯣꯏꯍꯦꯟꯕꯅ ꯏꯁ ꯅꯣꯏ ꯁꯥꯏ ꯎꯅꯕ ꯆꯠꯄꯗꯕꯨ ꯑꯩ ꯌꯥꯎꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯔꯣꯕꯥꯔꯠꯅ ꯑꯩ ꯈꯛꯇꯪ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯅꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯊꯣꯏꯍꯦꯟꯕ ꯅꯣꯛꯑꯒ ꯑꯩꯃ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯌꯥꯔꯦꯁꯦ ꯐꯔꯦꯀꯣ ꯆꯠꯂꯁꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯅꯤꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯊꯔꯣ ꯃꯄꯥꯟꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯅꯤꯗꯨꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯑꯩꯃ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ ꯔꯣꯕꯥꯔꯠꯅ ꯊꯕꯛ ꯆꯠꯂꯤꯅꯦ ꯊꯔꯣ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯗꯤ ꯔꯣꯕꯥꯔꯠꯅ ꯃꯃꯥꯕꯨ ꯊꯧꯑꯣꯏꯗꯕ ꯑꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯃꯛ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯏ ꯌꯥꯏꯐꯕꯤ ꯍꯣꯏꯒꯤ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯅꯥꯛꯇ ꯈꯥꯝꯃꯤ ꯔꯣꯕꯥꯔꯠ ꯉꯛꯅ ꯀꯩꯒꯤꯅꯣ ꯁꯤꯗ ꯈꯥꯝꯃꯤꯁꯤꯅ ꯊꯣꯏꯍꯦꯟꯕ ꯅꯣꯛꯑꯒ ꯏꯇꯨ ꯁꯦꯟꯅꯕ ꯂꯥꯛꯏꯅꯦ ꯔꯣꯕꯥꯔꯠꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯑꯒ ꯑꯩ ꯉꯁꯤꯗꯤ ꯈꯪꯗꯅ ꯇꯣꯛꯑꯔꯣꯏꯗ ꯊꯣꯏꯍꯦꯟꯕꯅ ꯈꯪꯉꯣ ꯈꯪꯉꯣ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯥꯏꯐꯕꯤꯗꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯍꯨꯝꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ ꯌꯥꯏꯐꯕꯤ ꯂꯥꯛꯄ ꯎꯕꯗꯩ ꯊꯣꯏꯍꯦꯟꯕꯗꯨ ꯒꯥꯔꯤꯗꯩ ꯐꯠ ꯀꯨꯝꯊꯔꯒ ꯌꯥꯏꯐꯕꯤꯗ ꯀꯧꯔꯛꯏ ꯌꯥꯏꯐꯕꯤ ꯌꯥꯏꯐꯕꯤꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯃꯥꯌꯣꯟ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯏ ꯊꯣꯏꯍꯦꯟꯕ ꯑꯣꯏꯔꯝꯕꯗꯨꯗ ꯑꯌꯥ ꯗꯥ ꯊꯣꯏꯍꯦꯟꯕ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯊꯣꯏꯍꯦꯟꯕꯅ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯦ ꯑꯗ ꯅꯪ ꯉꯥꯏꯔꯝꯕꯅꯤꯗ ꯌꯥꯏꯐꯕꯤꯅ ꯑꯦ ꯀꯩ ꯂꯩꯔꯒꯦ ꯗꯥ ꯊꯣꯏꯍꯦꯟꯕ ꯊꯣꯏꯍꯦꯟꯕꯅ ꯀꯩꯝ ꯂꯩꯇꯦꯗ ꯑꯆꯥꯄꯣꯠ ꯄꯤꯒꯦ ꯇꯧꯕꯅꯦ ꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯤꯗ ꯑꯆꯥꯄꯣꯠ ꯑꯗꯨ ꯄꯤꯔꯛꯏ ꯌꯥꯏꯐꯕꯤꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯑꯆꯥꯄꯣꯠ ꯑꯗꯨ ꯂꯧꯏ ꯊꯦꯡꯛꯁ ꯗꯥ ꯊꯣꯏꯍꯦꯟꯕ ꯌꯥꯏꯐꯕꯤꯗꯨ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯒꯥꯔꯤꯔꯣꯝꯗ ꯌꯦꯡꯕꯗ ꯔꯣꯕꯥꯔꯠꯇꯨ ꯐꯝꯃꯒ ꯂꯩꯕ ꯑꯗꯨꯗ ꯑꯦ ꯗꯥ ꯔꯣꯕꯥꯔꯠ ꯔꯣꯕꯥꯔꯠꯅ ꯍꯥꯎ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ ꯅꯪꯕꯣ ꯌꯥꯏꯐꯕꯤꯅ ꯀꯥꯡꯍꯧ ꯑꯃꯒ ꯏꯔꯣꯝꯕ ꯑꯃꯒ ꯆꯥꯔꯛꯑꯦ ꯔꯣꯕꯥꯔꯠꯁꯨ ꯍꯪꯗ ꯌꯥꯗꯕꯗꯩ ꯅꯣꯏ ꯆꯦꯆꯦꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯣꯏꯗ꯭ꯔꯣ ꯌꯥꯏꯐꯕꯤꯅ ꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯦ ꯑꯗ ꯃꯃꯥꯅ ꯆꯠꯂꯅꯨꯅ ꯂꯩꯍꯧꯕꯅꯦ ꯑꯗꯣ ꯗꯥ ꯔꯣꯕꯥꯔꯠ ꯗꯥ ꯊꯣꯏꯍꯦꯟꯕ ꯑꯩ ꯆꯪꯉꯒꯦꯀꯣ ꯊꯣꯏꯍꯦꯟꯕꯒ ꯔꯣꯕꯥꯔꯠꯀꯅ ꯆꯪꯉꯣ ꯆꯪꯉꯣ ꯑꯁꯨꯝꯅ ꯌꯥꯏꯐꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁ꯭ꯀꯨꯜꯗ ꯆꯪꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯅꯣꯏ ꯁꯥꯏ ꯑꯃꯨꯛ ꯎꯅꯔꯨꯔꯁꯦ ꯔꯣꯕꯥꯔꯠ ꯅꯣꯛꯁꯤꯟꯅꯔꯒ ꯅꯪꯗꯤ ꯑꯉꯥꯡꯁꯤꯗ ꯀꯩꯗꯧꯔꯤꯕ ꯊꯣꯏꯍꯦꯟꯕ ꯅꯣꯛꯑꯒ ꯀꯨꯏꯔꯦ ꯚꯥꯏ ꯑꯉꯥꯡꯅꯦꯒ ꯀꯥꯎꯔꯦ ꯑꯩꯅ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯤꯕꯣ ꯔꯣꯕꯥꯔꯠ ꯏꯗꯤ ꯀꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯅꯣꯛꯁꯤꯟꯅꯩ ꯑꯗꯨꯒ ꯁꯤꯟꯊꯥ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯥꯏꯊꯔꯛꯏ ꯁꯣꯝꯗ ꯀ꯭ꯂꯥꯁ ꯃꯅꯨꯡꯗꯅꯤ ꯁꯟꯙ꯭ꯌꯥꯅ ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯦꯀꯣ ꯌꯥꯏꯐꯕꯤꯅ ꯀꯔꯤꯕꯣ ꯁꯟꯙ꯭ꯌꯥꯅ ꯍꯣꯅꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯅꯒ ꯑꯆꯥꯄꯣꯠꯀ ꯄꯤꯌꯦꯕ ꯌꯥꯏꯐꯕꯤꯅ ꯆꯠꯂꯣꯍꯦ ꯋꯥꯊꯤꯗꯤꯕꯀꯣ ꯃꯤ ꯏꯕꯨꯡꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯃꯔꯨꯞꯅꯤ ꯈꯪꯉꯕ ꯁꯟꯙ꯭ꯌꯥꯅ ꯅꯪꯅꯗꯤ ꯏꯕꯨꯡꯅꯦ ꯍꯥꯏꯔꯤꯕ ꯃꯥꯏ ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦꯕ ꯅꯥꯀꯟꯗꯒꯤ ꯔꯣꯁꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯥꯏ ꯈꯨꯌꯦꯡꯗꯣ ꯑꯗꯩ ꯃꯑꯣꯡꯗꯨꯁꯨ ꯌꯥꯏꯐꯕꯤꯅ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯊꯤꯗꯣ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯔꯣꯁꯀ ꯁꯟꯙ꯭ꯌꯥꯒ ꯄꯨꯟꯅ ꯇꯥꯅꯤꯡꯉꯣꯏ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤ ꯃꯉꯥꯟꯁꯨ ꯆꯪꯂꯛꯏ ꯄꯥꯔꯤ ꯂꯥꯛꯄꯗ ꯁꯟꯙ꯭ꯌꯥꯅ ꯑꯃꯒꯤ ꯂꯣꯏꯗ꯭ꯔꯤ ꯑꯃꯃꯨꯛ ꯂꯥꯛꯑꯦꯅꯦ ꯌꯥꯏꯐꯕꯤ ꯈꯨꯅꯤꯡꯅ ꯁꯟꯙ꯭ꯌꯥꯗ ꯏꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨꯍꯦ ꯄꯥꯔꯤ ꯍꯥꯏꯐꯦꯠ ꯌꯥꯏꯐꯕꯤꯗ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯈ꯭ꯔꯦ ꯌꯥꯏꯐꯕꯤꯁꯨ ꯏꯀꯥꯏꯕꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯌꯥꯏꯐꯕꯤ ꯋꯥꯔꯤ ꯂꯤꯕ ꯂꯦꯞꯄꯒ ꯂꯩꯁꯅꯥꯗ ꯂꯩꯁꯅꯥ ꯑꯩ ꯃꯈꯥꯗꯤ ꯀꯣꯟꯅ ꯂꯤꯔꯒꯦ ꯂꯥꯛꯑꯣ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯉꯨꯔꯁꯦꯕ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈꯤꯅꯤ ꯂꯩꯁꯅꯥꯅ ꯆꯤꯆꯦ ꯑꯩ ꯐꯤꯔꯣꯟ ꯍꯣꯡꯈꯤꯒꯦꯀꯣ ꯍꯣꯏ ꯑꯗꯨꯒ ꯂꯥꯛꯑꯣꯀꯣ ꯑꯩ ꯆꯥꯛ ꯊꯣꯡꯒꯠꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕꯤꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯃꯒ ꯋꯥꯈꯜ ꯈꯜꯂꯤ ꯑꯣ ꯗꯥ ꯊꯣꯏꯍꯦꯟꯕꯒ ꯔꯣꯕꯥꯔꯠꯀ ꯌꯥꯝ ꯂꯨꯅ ꯄꯨꯟꯕ ꯑꯗꯨꯒ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯦꯂꯦꯛꯁꯇ ꯀꯣꯜ ꯇꯧꯏ
ꯑꯦꯂꯦꯛꯁꯅ ꯍꯜꯂꯣ ꯂꯩꯁꯅꯥꯅ ꯑꯦꯂꯦꯛꯁ ꯔꯣꯕꯥꯔꯠꯀꯤ ꯅꯝꯕꯔ ꯄꯤꯔꯣ ꯑꯦꯂꯦꯛꯁꯅ ꯄꯤꯕꯨꯗꯤ ꯄꯤꯒꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯂꯩꯁꯅꯥꯅ ꯑꯩ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯗꯕ ꯌꯥꯗꯦ ꯋꯥꯔꯤꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯂꯤꯔꯒꯦ ꯑꯦꯂꯦꯛꯁꯅ ꯍꯣꯏ ꯅꯝꯕꯔꯗꯣ ꯊꯥꯔꯛꯑꯒꯦꯀꯣ ꯂꯩꯁꯅꯥꯅ ꯊꯥꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯑꯦꯂꯦꯛꯁꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯂꯦꯛꯁꯇꯨ ꯅꯝꯕꯔ ꯑꯗꯨ ꯊꯥꯔꯛꯏ ꯂꯩꯁꯅꯥ ꯅꯝꯕꯔ ꯑꯗꯨ ꯁꯦꯞ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯄꯟꯊꯗꯅ ꯔꯣꯕꯥꯔꯠꯇ ꯀꯣꯜ ꯇꯧꯏ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯇꯧꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯔꯣꯕꯥꯔꯠ ꯄꯥꯏꯔꯛꯏ ꯔꯣꯕꯥꯔꯠꯅ ꯍꯜꯂꯣ ꯂꯩꯁꯅꯥꯅ ꯍꯜꯂꯣ ꯁꯥꯔ ꯔꯣꯕꯥꯔꯠꯅ ꯀꯅꯥꯅꯣ ꯂꯩꯁꯅꯥꯅ ꯁꯥꯔ ꯑꯩ ꯂꯩꯁꯅꯥꯅꯦ ꯔꯣꯕꯥꯔꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ ꯀꯩ ꯂꯩꯔꯒꯦ ꯂꯩꯁꯅꯥ ꯀꯦꯁꯤꯟꯅꯔꯒ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯁꯦ ꯔꯣꯕꯥꯔꯠ ꯂꯩꯁꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯄꯨꯔꯥ ꯄꯪꯊꯔꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯌꯥꯏꯌꯦ ꯀꯩꯒꯤ ꯌꯥꯗꯅꯦ ꯂꯩꯁꯅꯥꯅ ꯑꯗꯣ ꯁꯥꯔ ꯍꯌꯦꯡ ꯎꯅꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯔꯣꯕꯥꯔꯠ ꯍꯔꯥꯎꯅ ꯌꯥꯏꯌꯦ ꯎꯅꯁꯤ ꯂꯩꯁꯅꯥꯅ ꯑꯗꯨꯗꯤ ꯁꯥꯔ ꯑꯩ ꯊꯝꯃꯒꯦꯀꯣ ꯑꯩ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨꯒꯦꯕ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯇꯧꯔꯛꯀꯦꯕꯀꯣ ꯔꯣꯕꯥꯔꯠꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯁꯨ ꯐꯣꯟ ꯊꯝꯃꯒ ꯑꯈꯥꯕ ꯃꯤꯅꯣ ꯑꯃ ꯅꯣꯛꯏ ꯑꯗꯨꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯊꯣꯡꯕ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯔꯣꯕꯥꯔꯠꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯍꯔꯥꯎꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯈꯥꯡꯅ ꯅꯣꯛꯏ ꯔꯣꯕꯥꯔꯠ ꯑꯩꯉꯣꯟꯗꯕꯨ ꯁꯣꯝꯗꯅ ꯊꯥꯖꯗꯨ ꯕꯤꯀꯤꯒꯤ ꯀꯥꯗ ꯂꯥꯛꯏ ꯇꯥꯃꯣꯆꯥ ꯇꯥꯃꯣꯆꯥꯎ ꯕꯤꯀꯤꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯆꯪꯉꯣ ꯑꯗꯨꯝ ꯀꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯪꯉꯛ ꯌꯥꯕꯁꯤꯕꯨꯀꯣ ꯊꯥꯖꯅ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯕꯤꯀꯤꯅ ꯆꯥꯔꯝꯃꯣꯆꯣ ꯑꯩ ꯂꯥꯛꯑꯒꯦ ꯊꯥꯖꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯅꯕꯨꯡꯗꯤ ꯊꯥꯖ ꯃꯆꯤꯟꯒꯗꯨ ꯄꯩꯊꯣꯛꯑꯒ ꯂꯥꯛꯑꯅꯤ ꯃꯁꯛꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦꯕ ꯏꯁꯧꯗ ꯑꯗꯨꯝ ꯂꯥꯡꯉꯒ ꯇꯧ ꯂꯩ ꯋꯥꯅꯦ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯌꯥꯔꯦꯁꯦ ꯂꯥꯛꯆꯔꯅꯤ ꯅꯪꯁꯨ ꯆꯥꯔꯣ ꯂꯥꯛꯑꯣ ꯊꯥꯖꯁꯨ ꯆꯪꯉꯛꯑꯒ ꯐꯝꯃꯤ ꯊꯣꯏꯍꯦꯟꯕꯅ ꯃꯆꯟ ꯅꯣꯏ ꯑꯦꯛꯖꯥꯝꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯊꯥꯖꯅ ꯇꯥꯆꯧ ꯃꯊꯪ ꯊꯥꯗꯅꯦ ꯗꯦꯠ 17ꯗꯩ ꯍꯧꯅꯤ ꯍꯥꯏꯌꯦ ꯊꯣꯏꯍꯦꯟꯕꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯃ ꯑꯣꯏꯅꯕ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯅꯨꯄꯤꯅꯕꯨ ꯊꯕꯛ ꯇꯧꯔ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣꯅ ꯃꯤ ꯈꯔꯅ ꯍꯥꯏꯅꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏ ꯀꯩꯅꯣ ꯈꯪꯗꯕꯒꯤꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯀꯤꯁꯨ ꯆꯪꯂꯛꯑꯒ ꯐꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯇꯞꯅ ꯆꯥꯏ ꯊꯣꯏꯍꯦꯟꯕ ꯃꯅꯥꯎꯗ ꯌꯦꯡꯂꯒ ꯅꯥꯎ ꯅꯪꯅ ꯃꯊꯪ ꯀꯥꯏꯗ ꯇꯝꯒꯦ ꯈꯜꯂꯤꯕ ꯕꯤꯀꯤ ꯇꯞꯅ ꯇꯥꯃꯣ ꯑꯩꯗꯤ ꯗꯤꯜꯂꯤꯗ ꯑꯪꯀꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯔ ꯈꯜꯂꯦ ꯔꯣꯀꯤꯁꯨ ꯆꯠꯅꯤ ꯍꯥꯏꯕꯅꯦ ꯊꯣꯏꯍꯦꯟꯕꯅ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯏꯗ ꯔꯣꯀꯤꯗꯣ ꯎꯗ ꯀꯨꯏꯔꯦꯅꯦ ꯍꯌꯦꯡꯁꯤꯗ ꯁꯟꯗꯦꯁꯨ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯍꯥꯏꯌꯨꯀꯣ ꯆꯥꯛ ꯆꯥꯁꯦꯅ ꯑꯃꯨꯛꯇ ꯍꯥꯏꯈꯣꯅ ꯕꯤꯀꯤꯅ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯍꯥꯏꯒꯦ ꯃꯦꯝꯆꯥꯅ ꯌꯦꯡꯉꯣꯏ ꯑꯇꯣꯝꯕ ꯑꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯕꯕꯥꯁꯦ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯑꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯟꯁꯦ ꯅꯌꯥꯝꯕꯁꯤꯅ ꯑꯣꯏꯒꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯔꯤꯕꯁꯤꯡꯅꯅꯦ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯁꯤꯅꯧ ꯅꯆꯟ ꯑꯁꯤꯕꯨ ꯅꯣꯏ ꯑꯅꯤꯅꯅꯦ ꯃꯤ ꯑꯣꯏꯅꯕ ꯁꯤꯟꯕꯤꯌꯨ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯇꯧꯒꯅꯨꯀꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯋꯥ ꯇꯥꯟꯅꯒꯗꯕꯅꯤꯀꯣ